Tabiriba amadi miteng tabiriba sungbu ahanba maktada ikai khumnajari. Ngasi amuk pumnamakkidamak pujarakliba film asigi maming Cupid. Hairiba film asi 2020 gi February 6 ta release tawkiba horror the base tawba film amani. Film asi haurakpada Valentine's Day numit oirami. Numit asida nupa ama nupi amaga restaurant da date laklami. Nupa asigi kuidribada mahaki nupiga divorce tawkrabani. Nupa asigi macha nupi amasu lerami. Maming Sandy kawi. Nupa asina date tawriba asika Sandy ga chahi lenga amatani. Nupa asina nupi aduda mahangna inak khulakpagi wari khaktamak nirami. Maram asidagi nupi asi taba ngamlaktraduna washroom chatluge hairamlaga mafam adudagi chatki. Nupi asina haugatuna thokibaga nupa asina mahaki phone lokthoktuno yengbada macha nupi Sandy gi miss call tarani thoi lerami. Adubo mahangna miss call sing adu uraba matungda su thausaramde. Tanja aduda Sandy mafam aduda yawraklami. Mahangna mafam aduda Sandy bu uraga mafam asida ayhak business meeting amagi laglamani. Asumna Sandy da harami. Sandy mafam aduda yamna wakal nungaitana laklaga kaplami. Maramdi mapaga mamaga kaina kiba adugidamakta mahangna sauduna Cupid po mafam aduda kaubadagi Cupid adu laktuna mama amasung mamanabasing hatkirami. Wari asi tabadagi mapana Sandy bu sauduna mafam adudagi puthoktuna thoglakpada Sandy gi mapaga date tawramba nupi adu thengnarami. Nupi aduna mafam adudagi chatnanaba haiduna tawringaida mathaktagi ten amana mamitta kablaktuna nupi adu khutakta siki. Sandy amasung mapana mathakta yengkhatpa matamda mathakta Cupid adu paiduna leibu urami. Madu uraga mapa macha ani aduna mathwai hingnanaba haiduna kanna chelaktuna jungle tamna chensinki. Jungle adu yoraba matungda mapa macha anina Cupid tagi hingduna chelakle haina khalami. Adubo khudak asida Cupid adusu mafam aduda yoraktuna Sandy gi mapa gi makhongda tenna kablaklami. Maram asidagi Sandy gi mapa adu laimai da turami. Cupid na changsillaktuna Sandy gi makok adu ten aduda lengsin handuna halami. Asumna Cupid asina mapa macha ani asi hatlaba matungda Sandy gi mapa gi heart adu lawthoklami. Matang asidagi aikhoina khangi madudi Cupid hariba asi karamna tawbuna amasung maki power asina karino haiba. Mathang senda chahi amagi matungda amuk ulai. Numit asi Valentine's Day gi numit nini gi mamangi numit oirami. Fe kaubi nupi amana black magic tamlami. Fe hariba nupi asina maki school gi Duncan ko ocha ama pamjarami. Fe na Duncan asi phangnana bahaiduna magic word kaya hairami. Amasung lining laisol kaya su tawrami. Duncan nadi mahangna oja oiminabi Helen kaubi amabo pamjarami. Duncan amasung Helen school da famina duna leiringaida oja nupi ama laktuna Duncan da hari. Naki student amagi masamda kanana no amana chewing-gum napsalame haiduna tawna hubune. Paw asi tabaga Duncan na student adugi manakta chatnana balaklami. Student adu atay kanasu nate Pheni. Phena mahaki masamda chewing-gum napsaliba adu mahaki classmate mate kauba amana lokthokba hotnarami. Phegi masamda chewing-gum asi mahaki classmate Alice kaubinupi amana napsilambani. Masigi maramdi Phegi mapa adu chahi amagi mamangda siki. Maram asidagi Phegi mamaga Alice ki mapaga mari leinabadagi Alice ki mapaga mamaga kaina kirami. Maram asina Alice na khali madudi mapaga mamaga asi Phegi mamana maram oiraga kaina hanbani haina. Maram asina Alice na laman khumlibani haiduna thawong asi tawribani. Duncan na Phegi manakta laktuna hangbada thawong asi Alice na tawbani haiba khanglami. Duncan na Alice ki manakta laktuna cherami. Amasung matung tawdana bahaiduna gyan tahalami. Adubo Alice na Duncan gi wa adu thawsaramde. Mathang sinda Duncan na class lawrami. Maduda Alice ta wahang ama hangbada Alice na paukhum khanglamde. Maram asidagi class ki student sing aduna tumin noknarami. Nokpa aduda Fe su yawrami. Alice na Fe na nokpa si uraga yamna sauninglami. Mamangi thawdok adudagi Fe amasung Duncan hanadagi khara naksinarami. Maduda Fe na mahak magic tawba adugi maramdagi Duncan na su mabu pamba haurakle haina khanjaki. Alice na Duncan gi phone adu lon huralami. Aduga mayumda laklaga Fe da message tharami. Fe na message adu uba matamda hen na thajarami. Madude mahak na magic tawba adu mai pakle Duncan na mahakpu taseng na nungsire haina.
मरम असिदगी फे यामना हराउजरमी अदुगा मेसेज अदुगी रिप्लाई सु तौरमी फेना पुमनमक असि एलिसना तौबनी हाइबा करी अमत खंगजरमदी एलिसना फेद दनकन सारगा क्लास लोइरब मतुंगदा उननब हाइरमी मदुदा फेसु यामना हराउना यारमी एलिसना फेद फोटो थारकनब हाइबदा फेना सेल्फी तौदुना फोटो थारमी मदुदा एलिसना अतोप फोटो थारकनब हाइरकपदगी फेना फुरित याउदब फोटो अमुक थारमी फोटो अदु उरगा एलिसना ममानबसिंगा येंगनदुना नोकनरमी मथंगी नुमित्ता फेना माकी लोकरदगी लेटर अमगा रोज अमगा थेंगनरमी मसी उरगा फेना यामना हराउजरमी लेटर अमसुंग रोज असिसु एलिसना थंब ओइरमी फेना दनकन ग उनबगी मतम अदु मखुत थेक्तुना ngaijरमी तंजो अदुदा फेगी ममानबा मेट मफम अदुदा लाक्तुना हारे हयेंग वैलेंटाइन्स डे नि नाहक आइगा डांस तोमिनसि याकद्रा वहांग असि ताबदा फेना मेट की वा असि यारमदे नाकन अमदना एलिसना प्लान अमा तौरमी मदुदी दनकन ऑफिसता मथंत चे येंगदुना लेरिंगैदा फेबु कौदुना लोन वीडियो नमौन बहाइदुना असुमना क्लास लोइरब मतुंगदा फेना दनकन की ऑफिसता लाक्तुना मेसेज तो वारी सानबगी मौंग अदुमना वारी सारमी दनकन फेगी मतौ असिदा यामना ngaklammi एलिसना ममानबसिंगा लोन वीडियो नमलमी दनकन्ना फेगी मतौ अदुदा मयुमदा चटखिना बहाइबदा फेना ननसिल्लतुना दनकनदा किस तौरमी मदुदा दनकन साउदुन मफम अदुदगी चटखिना बहाइरमी एलिसना थौदोकसी वीडियो नमलब मतुंगदा मफम अदुदगी चटके फेसु मफम अदुदगी निंगब कायना थोलक्लमी फेना मयुमदा हलक्लगा मैजिक बुक अदु लौथोक्तुना करी असोइब यावबगिनो हाइना येंगलमी महाना बुक अदु येंगबदा नुंगसिबबु सानबसिंग लमन खुमननब मैजिक अमा यावरमी फेना मैजिक अदु थेंगनरबसु मदु सिजिनरमदे मथंगी नुमिता वैलेंटाइन्स डे नुमित ओइरमी फेना कार्ड अमा फंगलमी कार्ड अदु फेना कनागिनो हाइब खंगलमदे मरम असिदगी फेना कार्ड अदु सेगाइरमी तंजा अदुदा दनकनसु क्लास अदुदा लाइरिक ताक्तुना लेरमी क्लास लौरिंगे अदुदा एलिसना वीडियो नमखिबा अदु प्ले तौरक्तुना स्टूडेंट सिंग अदुना लोइना खंगनरमी वीडियो अदु येंगलगा फे खांग ngamdraduna mafam adudagi chenki दनकनसु वीडियो अदुगी मरमदगी स्कूल अदुदगी तानथोकप याई खंदुना यामना किरमी फेन चेंथोरकप अदुदा मपानदा महाकना थाखिबा फोटो अदु मयामना थिएतुना लेरंबा थेंगनरमी मदु उरगा फे खांगफम खंगदना लेरिंगैदा एलिस अमसुंग ममानबसिंगा लाक्तुना फेदा करेमनरमी फेना साउदुन एलिस की ममाइदा खुपाकना कन्न थाई मरम सिदगी मखोई अनि फुनरमी मदुदा दनकन अमसुंग हेलेन लाक्तुना खामथोकलमी थौदोक असिना मरम ओरगा वैलेंटाइन्स की प्रोग्राम अदु कैंसिल तौके फेना अचाकपन मैरी ओरगा क्लास अमदा फमदुना नुंगसिबबु मिराइबसिंग लमन खुमननबा मैजिक अदु पारमी मरम सिदगी मफम अदुदा क्यूपिड लाक्तुना नाक करी पाम्बनो हाइना हंगलक्लमी फेना हाइरगी स्कूल असिदगी नुंगसिबा हाइबा असि अमत लेमदना लोइसिलहनबा पामी फेगी अपाम्बा असि क्यूपिड ना तारमी क्यूपिड ना हंगी नाहक ना हाइरिबा असि फॉल नाहक खंगबा नत्रा फेना फॉल खंगद्रबसु क्यूपिडता खंगी हाइना खुमलमी फेगी वा अदु तारगा क्यूपिड मफम अदुदगी मांकी मथंगी सिंदा एलिस अमसुंग फे प्रिंसिपल रूम द कौदुना पनिशमेंट पिरमी मदुदी मखोई अनीना मरम ओरगा वैलेंटाइन्स डे पार्टी अदु कैंसिल ओहनबन मरम ओरगा मफम अदुगी डेकोरेशन सिंग अदु मखोई अनीना लौथोकना बहाइदुना मिस हेलेना मखोई अनीबो डांसिंग रूम दा पुरमी मखोई फ्रेंड अमा स्कूल अदुदा ओजा ओरमी तंजो असिदा महाक वाशरूम द लेरमी वाशरूम अदुदा क्यूपिड सु योरक्लमी वाशरूम मनुंगदगी खोंजेल अमा तारकपदगी मनाकोंग ननसिंदुना ताबदा क्यूपिडना तेन अमना काबलकपदा मनाकोंग अदुदा थिलक्लमी मदुदा महाकना कीदुना मफम अदुदगी चेंथोरकपदा क्यूपिडना फादुना मसादगी हार्ट शेपता सादोंग लौथोकलमी नाकल अमदना मखोई मयाम डांस रूम अदुदा लेनरमी मेटसु मफम अदुदा फेगी मतेंग लौननबा हाइदुना लाक्लमी मयाम अदुना मफम अदुदा हार्ट शेप की कुकीज सिंग लैरंबा अदु लौदुना चानरमी चानरिबसिंग अदुना कुकीज की महाव अदु चिकन की महाव दोंना फावरमी एलिस्ता मागी बॉयफ्रेंड की कॉल लाक्लमी अदुगा स्कूल की मपानदा ngaiduna लेरे लाओ हाइना कौथोकलमी मदुदा एलिस्ना मिस हेलेना खांबा यादबा मखै मफम अदुदगी चेंथोकी मिस हेलेना पाव असि प्रिंसिपल द तममी प्रिंसिपल न थोलक्तुना एलिस्ता ngaikho हाइना खांबदा एलिस्ना चेंथोक्तुना गाड़ी द तोंकटकी कार अदु स्टार्ट होरमदे मरम सिदगी प्रिंसिपल अदुना कार अदुगी ममांगदा लेप्तुना लेरमी
aduga Alice po car adudagi kumtharaknaba hairami pomnamak asi Miss Helen su school gi thongnau adudagi yenglami mahakna mathakta angakpa ama oi uriba adu Cupid ni Cupid aduna ten na principal adugi mamitta kablai madu uraga Alice amasung mahaki boyfriend adu car dagi kumthadun chelami Cupid mamang da laktuna Alice ki boyfriend aduda ten ani kapsilami Helen na thogdok adu uraga Duncan gi manakta chenduna paw adu tamduna mahakna phone tawge haina tawbada phone adu yaramte aduga Duncan gi phone adu su punna yaramte Helen urakba adu tampham amata khanglamde Alice ki boyfriend Brett adu ten anina panpham adu ubada mayam adu tawpham amata khangnaramte Fena thogdok sing asi uraga mahaki asoibadagi pomnamak asi thokpani haiba khanglaklami Fena nungsiba adu mangan kinaba haiduna mahaki apamba adu Cupid ta haikibani asumna mayam pomnamak adu halakani haibadi mahakna hana khanglamde Duncan na Brett soktun leiriba adu yengbada Brett ki sokpham adudagi hu sandoraktuna masa pomnamak thunglaktuna thamo yona sandoklami Duncan na mairoi sing amasung oja sing mafam adudagi atopa mafam amada chatlalami maramdi Brett ki mataw adu uraga mi paiba phanana bahaiduna Duncan na Brett pu kannana bahaiduna kanna honarami adubo upai amata leitana Brett mafam aduda sirami mayam adu asum lakpana dance room adu yausilaklami room adugi screen da kanagumba amagi thamoi uba phanglami room aduda fe amasung meti leiramde makoi ani atopa mafam da leirami me na fe da hanglei mafam asida thokliba thongdok asi karino me na thongdok asigi matangda fe soidana khanglamgani haina chingnarami fe na me ta kari amata haidoklamde makoi anisu dance room aduda yausilaklami makoi mayamgi matungda Cupid su leptuna lerami Cupid na ten adu kapke tawbada mayam adu mafam khangdana chenarami mayam adu tongan tanarami Cupid na oja amada ten kablakpadagi oja adu sirami thogdok asida met su soklami Fena met pu puduna mafam adudagi chenthoki Alice amasung mahaki friend sing aduna lep amada changlakpada fe gi magic book aduda nungsiba minambagi laman khumnanaba magic adu thengnarami Lairik adu uraga makoina pomnamak asi fe gi maramdagi thokpani haiba khangki Alice ki mamanabi ama tongan taki maduda Cupid na nupi adusu yamna sathina halami met ki asokpa adudagi hu sandoktuna masa adu yamna soksilagami met na fe da hari Valentine's Day numita nangonda card ama fangbado aina nangi damakta thamlambani aina nangsi class 5 taki nungsiduna lakibani Fena met ki wa si tarbasu mahaki thamoida Duncan khaktamak nungsi jarami Fena met pakum pirai nangsi egi hek pokminaba magum khalibani nahak aran wakan khangano mathangi senda makoina Cupid na ahan ba hat ki binupi adu thengnarami matang asidagi aikhoina khangi adudi makoina chakiba cookies sing adu lina gi masadagi lawthorakpa sani haiba mafam aduda Duncan amasung Helen su mafam adudi yausilaklami Duncan na met ki makut asokpa adu uraga harai aina mahakpo kanma ngamgani maram asidagi makoi science lab adu laklami maduda Alice na mayamda pomnamak asi fe gi maramdagi thokpani haina haidoklami fe su masagi maral adu yajaduna asengba adu haidoklami met asi karigumba sikiba thoklabadi masigi maral su fe gi oigadoribani Alice amasung mamanabi amaga makoi gi mamanabi ani thibani haiduna chatami Duncan na met pu kannana bahaiduna met ki makut adu kaknana bahairami maramdi hu adu sandoraktuna thamoi yaukrabadi upai amata leiraroi haiduna Alice amasung mamanabi adu dance room aduda changlaknami maduda Cupid na attack torakpada Alice ki mamanabi adu sirami Alice na mamanabi adu mafam aduda thadoklamlaga chelaki asomdana Duncan na met ki makut adu kaktuna met pu kalami Fena Duncan da mahakpo karamna nungsi halakani haiduna magi tawba sing adu haidoklami Duncan na wari sing adu tadana Cupid pu mataw karamna thingani haina hangami Fena khumlai Cupid asi thingba ngamloi Valentine's Day asi loibaga masana hankigani Duncan na Valentine's Day loigadaba matam yengbada minute 10 walami makoina Cupid tagi hinge hairabadi minute 10 lotuna leiba mathau tarmi Duncan amasung Fena met ki pochai khara laurunaba haiduna thoglakami maduda Alice su thengnarami Cupid adu Helen gi manakta yausilaklami Helen na kiduna laurakpagi khonjal tabada makoi sing adu chelaktuna Helen gi manakta lakami dance room aduda makoina yausilakpada
Cupidna Helen bu hatna bahaidun tawraga lerami madu uraga tawfam khangdana Fena amuk khana magic adu tawduna Cupid kaurami Fena makhoi mayamda Cupid ki mamitta kana amata yenganu haina harami maramdi kana gumna Cupid ki mamitta yenglurabadi misak adu ki thawai adu loina duna Cupid na pu khigani haina Fena Cupid ta pumnabak asi khudakta lepna nabi yathang pirami Cupid na yathang adu illu hairabadi thawai ama kathuk mathau tai haina hairaklami tanja aduda dankan hairi Valentine's Day matam loigadaba minute ani khakta ngaire ekhoi hausikti yamna laina hinglagani Cupid na khumlai mafam asida leiriba pumnamak asi hatpada minute asi lemna hatpa ngamgani wahi asi taraga Fena pumnamak asi maki maralni khanduna masagi thawai asi kathokduna mayam adu kalam lage haina khalami tanja aduda Alice na mangak nong khalaktuna Cupid ki mamitta yenglami maram asidagi Cupid na Alice po hatuna thawai adu loina duna puki matam asida Cupid na thawai ama kathokku mathau tai haiba adu Alice ki thawai aduga saknarami amasung ahingi pung 12 taraktuna Valentine's Day matam suloi kirami khanghaudana Alice na lepkhalakpada Fena kiduna lairik aduna thabada amuk tuki thawdok asigi matungda Helena Medpo hospital da purami Fena dankanda lale haina haijarami maduda dankanna Fena mabo thamoi sengna nungsibadu uraga Feda kiss tawrami asumna makhoi ani amana amabu nungsinaba horaklami aduga matang asida film asigi aruiba saru oiki mathangi nungairaba film amada amuk khana thengaminasi ngasigi oinadi pomnamakpu ikai khumnajaraga matang asida tension jari